ꯏꯄꯦꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯅ ꯑꯗꯣꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ इंडिया अमदी पाकिस्तान लेपाक अनिगी मरक्ता उंखटनबगी थाक नोंम नोंमगी वंखलकली ngarang ahingsu Jammu and Kashmir Pakistan loner line of control da athing mu thwaira ka India da sangsinana ba hotna ko Pakistan gi terrorist taret border security force na Jammu and Kashmir gi Sambal district ta nongwaina kaptun hat khre hai Pakistan gi LOC paring da thamliba ceasefire gi athing mu thwaiduna nongmai round kayamam kapsilakre adubu India gi lamina chapchana kut handuna ngakthokki hairi masida natana Pakistan na Bharat ki awang amasung nongchukki paringa naknan leiba India gi sarasing da drone amasung missile sizinaduna haukiba ahing attack chathrapada India gi lanmisil ngakthokduna mai pakhan kidre hairi ammaromda Jammu and Kashmir gi line of control da su Pakistan lanmina ceasefire thwaiduna atat kham leitana nongmai kapsilakhi maduda Indian army na khut handuna Pakistan gi lanmisil takthokki hairi masida natana Jammu and Kashmir gi Pathankot amadi Udhampur dasu Pakistan lanmina landar na hotna bada Bharat ki lanmising na mai pakhan ki hairi leibak asing ningtam amadi apunbagi saktam kahendana Bharat lanmina chapchana thotang loduna Pakistan na singnar ki pasing mai thiba pigani haina Bharat lanmi gi makok oiriba miosing hairi ammaromda Punjab ki Pathankot Jalandhar amadi Amritsar da haukiba ahingda Pakistan lanmina landarakpada Bharat ki lanmina ngakthokre Makhatana Punjab ki wathindagi sarukta Bharat amasung Pakistan lanmi ani gi marakta unkhatnabagi sang nongma nongmagi helakle oirakleba phiwa masi yenglaga Union Home Minister Amit Shah na BSF ki Director General unaduna hauji oiriba ngomkhai paringi phiwa masi yengsinkre haire Amit Shah na airport security ki matangdasu CISF ki Director General unaduna wari sanaduna ngakchenbagi thabak chapchana khangankre haire Cherak asida ngang midang Jammu and Kashmir gi nongchup thangwa maikai dasu Pakistan na masing yamlaba drone sing paisilakhi adubu India gi air defense system na ngakthokduna makhoi attack adu mai pakhan kide hauji Pakistan gi attack ngakthokna ba Sudarshan Chakra koba air defense samri mathau tawri Pakistan na makhatan attack chathrakpi yabagi thajaba leibadagi lokholakpa section thorangi thabak am oina Rajasthan gi Kishangarh airport Punjab ki Ludhiana airport amadi Himachal Pradesh ki Buntar airport thingjinkre Delhi ki airport ti mausagam plane paithok pojing tawri hairi ammaromdana Bharat amasung Pakistan ani gi ngamkhai gi paringda leiba Rajasthan gi saruksingda Pakistan akan attack chathrakpi yabagi chingnab leibadagi Rajasthan government ngamkhai paringda leiriba district singda numidang gi matamda mai muthatpa government commercial sing suti lobu yadaba school college sing suti thatokre cherak asida Gujarat ki Gandhinagar da leiba state emergency office da awang bathak ki mifam ama state authority na pangthok tuna section thorangi thabak lakhot anaba khan gri hainasu pawosin haire marak asida India gi New Delhi da based over Milad Times haiba news channel amagi matung inadi India amadi Pakistan gi marak ta akan mamong da lan thengrabasu yamna chawna misi mina thokpagi pawdi leitri Laibak ani gi border area singdadi nakal ani mukta akan mamong da lan thengnari adubu India na Pakistan han be attack tawbuda sakti leiba khulai khara sinakhrabasu makhatani yamna chawna misi mina thokpa yaba sakti leiba khulai sinabagi paw leitri haire News channel asini makhatana phongdo khidbada ngasidagi chahi ahumlongi mamangda thokhiba thodok khargi photo amadi video sizinaduna miyambu aki ekhang pokanduna namthak tawbibasi achumba natte India na Pakistan ki Karachi da changchil lagi attack tawi haiba paw adusu yumpham yaudaba aranba paw India gi lanmi amatana Karachi da changchil lagi attack tawbagi paw leitri Pakistan na India da kapchil lakpa sakti leiraba missile attack sing budi India na yamna line ngakthok pangamki amabu oiro India amadi Pakistan animakta yamna chawna asiena thoktuna lanthengna budi leptri masida michang kayasu sikhibada natana miyoi kaya amana mafam khangna lanjenaduna awaba khangnari hiram masigi matangda tongan news channel kharana aranma paw haijinduna masagi channel singbu wangkhatnabagi pangai haijinbasi tawbiganu asengba achumba paw adu khaktang phongdoktuna miyam bhap tahanba phai newsroom singda phamduna Pakistan amadi India bu lan asida hekta tumna sikhibagum pangai haijinbasu tawbiganu haibu wafamsu India gi New Delhi da base tawba Milad Times ki paw sin makhatana hair nakal amaromda Indian Force na Operation Sindhu chathaduna Pakistan amasung POK da leiba terrorist ke mapan thogaiduna
टेरोरिस्ट कया हातखरब मतुंगदा हौजिक हौजिक ओइबा सिक्योरिटी सिनेरियो सिगा मरी लेनना यूनियन डिफेंस मिनिस्टर राजनाथ चेयर लौदुना आर्मी नेवी अमसुंग एयर फोर्स की मकोक थोंग ऑफिसर सिंग लोइनना अमुक्का हन्ना रिव्यू मीटिंग तौखरे मरक असिदा पाकिस्तान मखोई वार प्लेन अनि इंडिया न कापथकरे हाइबा मसानी याजखिबग लोइनना पाकिस्तान की पायलट अमा इंडियन फोर्स न फारे हाइर CDA जनरल अनिल चौहान आर्मी चीफ जनरल उपेंद्र द्विवेदी नेवी चीफ एडमिरल दिनेश के त्रिपाठी इंडियन एयर फोर्स की चीफ मार्शल AP सिंह याउना न्यू दिल्ली की साउथ ब्लॉक चतकीब रिव्यू मीटिंग अदुदा हौजी नेशनल सिक्योरिटी की सिनेरियो असी रिव्यू तौखी चंडीगढ़ अंगनबद पाकिस्तान की माइकई एयर स्टेशन सिंह अकोइबद एरियल अटैक चत्रप याय हाइबगी एयर वार्निंग अमा रिसीव तौबदगी एयर रेड साइरन खोंगी सेंट्रल दिल्ली एयर रेड साइरन खोंगी मसीद नतना अकी तुजुंग पोक्तनबसु मंगजौन एडवाइजरी इशू तौखी मरक असिदा पाकिस्तान आर्मी की माइकई मखोई ओइब वार प्लेन ZF-17 अनि इंडिया की जम्मू कश्मीर लेबा मिलिटरी इंस्टॉलेशन सिंग टारगेट तौनब होटनबद इंडियन एयर फोर्स न कापथकरे हाइबा मसानी याजखरे ISPR की मेजर जनरल अहमद शरीफ चौधरी मीडिया फोंदोरखिबदा लेबाक अदुगी ZF-17 वार प्लेन अनि एक्टिव ड्यूटी तौरिङैदा काइखिबा अदुगी दमक्ता नुंगाइतब फोंदोकली लान असी ईस्टर्न कॉरिडोर यामना कन्ना चथरी सिविलियन इंफ्रास्ट्रक्चर कया अमसु अमांगता थोकली पाकिस्तान की माइकईदगी लेबाक अनी मरक्ता लान थोकनब पामदे लैरिबु वाथोक असी डायलॉग चथतुन वारोसिन अमा प्रोक्ननब होटनब पामी मरक असिदा राजस्थान आइसोलमेर इंडियन फोर्स न कापथक्रब पाकिस्तान की वार प्लेन अनी अदुगी मरक्ता पायलट अमदी हिंगना फारे हाय यूनियन होम मिनिस्टर अमित शाह लेबाक असिगी स्टेट सिंग अमदी यूनियन टेरिटोरी सिंग लेरिबा चीफ सेक्रेटरी अमसुंग एडमिनिस्ट्रेटर सिंग मथौ ताब चेक्सिन थौंग लखटप ओइना सिविल डिफेंस यूनिट की मखादा इमरजेंसी पावर सिंग एक्टिव ओइना लेननबसु खंगनक्रे हाय अतोप पाव अमदना पाकिस्तान ngarang amasung ngasigi lonab ahinda India gi awang thangba amasung nongchup thangba sarukta leiriba tongan military installation singda drone amasung missile capsule laktuna target torokhiba amasung asokapan kayamam yohonkiba adugi paukhum oina Indian Armed Forces nasu matik chana khut handuna counter attack chathagre madugi paukhum oina leibak adugi Lahore da leiba air defense system ama neutralize tawduna tumna manghan takangre haina Colonel Sophia Qureshi na phongdokre Ministry of External Affairs की माइकईदगी पीखिबा प्रेस ब्रीफिंग अमदा इंडिया की इंटीग्रेटेड काउंटर UAS अमसुंग एयर डिफेंस सिस्टम न खुसमनदुना पाकिस्तान पासिलखिबा अमसुंग चत्रखिबा अटैक्सिंग मपुंग फाना ngakthoktuna amangata tokan ngamkhidi haina कर्नल सोफिया कुरेशी ने कन्फर्म तौखी ngarang ayuk angan badasu Indian Armed Forces na Pakistan की tongan mafamsingda leiriba एयर डिफेंस रेडर सिंग अमसुंग सिस्टम सिंग लमन खुंबगी अटैक कयाम अकन ममोंग चतकी ngasi gi ayu angan badasu Pakistan की tongan leib एयर डिफेंस वार्डर सिंग अमदी सिस्टम सिंग दा Indian Armed Forces ना मतिक चाना खुद हंदुना टारगेट तौखिबनी पाकिस्तान अकन ममोंग ड्रोन अमदी मिसाइल कया सिजनदुन अटैक चतरखिबा अदुगी चांग बदगी करीमता हंथदन इंडिया नसु रिटेलिटरी अटैक्सिंग चतकीबनी हाइन महान फोंदोके लाहौर लेरिबा एयर डिफेंस सिस्टम अदुदी इंडिया न तुमना मंगहनग्रे हाइबसी तसेंग लबनी हाइनसु महान पाउमिसिंग फोंदोके ऑपरेशन सिंदूर चतक्रब मतुंगदा महांगना पीखिबा प्रेस ब्रीफिंग अदुगी मतंगदा कोरेसिन हाई हौखिबा मेगी तांग तरेत ऑपरेशन सिंदूरगा मरी लेनेन पीखिबा प्रेस ब्रीफिंग अदुदा फोंदोरखिबा मतुंग इनदी इंडिया न निंगथिना फोक्स तौदुना पाकिस्तान मनुंग अमदी लेबाक अदुन ऑक्युपाई तौदुना लेरिबा कश्मीर की सरुकते तोंगान चैथोक्तुन लेरिबा टेरर मॉड्यूल सिंखक्तदा टारगेट तौखिबनी इंडिया न चतखिबा लमन खुंबगी अटैक अदुदा पाकिस्तान की मिलिटरी इस्टाब्लिशमेंट अमतदा टारगेट तौरमदे करिगुंबा पाकिस्तान इंडिया की मिलिटरी इस्टाब्लिशमेंट सिंगदा अटैक चतखलबदी मदुगी चपचाबा पाखुम इंडिया न पेकननबा बतोन तौरप ओइना थोकनी हाइबु वफमसु सोफिया कुरेशिना फोंदोके इंडिया अमसुंग पाकिस्तान की मरक्ता हौजी लेरिबा फिल्म असिगी ख्वाइदगी नौबा थौदोक अम ओइना इंडिया न पाकिस्तान लोमदगी कापसिलकपा ड्रोन अमसुंग मिसाइल अटैक्सिंग अदु अरेंबा ताहनग्रे हाइरे लोइनना मदुगी पाखुमदा लाहौरदा लेबा पाकिस्तान की चाइना न साबा एयर डिफेंस इंस्टॉलेशन अदु मपुंग फना थुगाइदुन मपांगल लौथोकरे
Indian Armed Forces na pithorappa channel amagi matung ina Pakistan gi maikaidagi ngarang amasung nasigi lonnaba numidangda India gi awang amasung nongchup thangba saruksingda leiba military target singda strike chathaba hotnarakhi. Target sing adu Jammu, Srinagar, Pathankot, Amritsar, Kapurthala, Jalandhar, Ludhiana, Adampur, Bhutinda, Chandigarh, Phemeldi, Uttarbai amasung Kutch yauri. Hairiba attack sing aduda Pakistan maikaidagi drone amadi missile sing sizinnarakhi adubo India gi maikaidagi integrated counter UAS based amasung air defense system anina mai pang target yaudringaida thuaiba ngamkhe. Akaya togi polam sing phanghiba sing aduna Pakistan lomdagi attack chatharaki haibagi achoba pramal oire. India na drone amasung missile attack sing adubu ngakthoknanaba hantakta Russia na saba S-400 air defense missile system sizinrakhe. Punna Pakistan lomdagi kapsillakiba missile tramanga loina thuaiba ngamkhe hairi. System masi yamna thak wangba IBD amasung intercept tawba ngambagi mapangal le. Ngasi ayu India gi maikaidagi pakhum oina Pakistan gi mafam kayada leiriba air defense radar system sing mapung phanan thuaiba ngamkhe. Thajaba yaba pawgi source amagi matung ina Lahore da laiba air defense system adu mapung phanan thuaibadagi Pakistan gi mapangal lothokre hairi. China na supply tawba horokpa SQ-9P amasung SQ-16 system sing adubo Lahore city bungak selambani. Adubo hairiba mafam sing adu India gi maikaidagi Israel na saba Harpy drone sizinaduna thuaiba ngamkhe. Harpy drone sing asi akhanaba yeknabagi wazer system thuainaba design tawba amadi drain makhalamani. Masida yamna chawna pokhaiba ngamba polam sing hapduna anti radiation seeker yaukhibaga loinana masa mathantana target toraba polam sing adubo nganna detect tawba ngammi. Harpy drone sing asi makoida program tawkhiba akhanaba mafam adu masa mathantana thiduna phangdri phawa pung mapan chupna paisinba ngambagi mapangal lei haire. Lahore gi air defense system adu mapung phanan thuai khibadagi mafam adu maikaidagi Indian chathrakadab attack sing ngakthokpagi mapangal adu leiba ngamloidori. Masina India gi military mapangal China na khulai singda namna taba mating loiba Pakistan ani gi marakta changdamnabada yamna sonba yamna khenaba kaya leiri. Hauji Lahore city asi makhatana attack chathabada ngakthokpa ngamlaroi. Indian Armed Forces na paikhatliba attack sing adui matangda National Security Advisor Ajit Doval na Prime Minister Modi da akup warol sing adu thamki. Prime Minister gi mayumda pangthokiba mifam aduda attack adui matungda India gi maikaidagi lakut kataba section thawang sing matangdasu paudamki haire. The EPAC Group of News was set up on 7th July 2017 as a news networking body. Now it completes 7 years in service. Under the aegis of EPAC Group of News, one news networking YouTube channel and Facebook page called EPAC TV News has been set up in the year 2021. It is providing news throughout the world day and night. Saidur Maibam is the managing director cum editor of the EPAC TV News. He is young and talented journalist of Manipur. Under his guidance, news updates are being disseminated all over the world. Both YouTube channel and Facebook page of the EPAC TV News becomes a successful news channel. It is due the full cooperation of the people. The news channel seeks support of the people. People may subscribe, like, share, and follow it, so that it can serve the people further. The EPAC TV News. Once again, thanks the supporters.